Update Chura Chandpur Paite Furuki Mui Ama Sakangdaba Singna Tamthina Furamle Kuki Furuki Marakta Suyangtina Banoma Nomagi Hengalagli Ngarang Chura Chandpur Paite Furuki Mui Ama Tamthina Furamle Hari Taudo Singarang Numidang Charwana Pungtarama Thawirom Tarak Padwaida Toki Bani Solaba Mui Adugi Maming Siampu Samte Kawi Hari Mahak Chura Chandpur District Hospital da Pukatuna like a Nari Mahapu Kanana Kari Maram Gidamakta Tamthina from Libano Haiba Chapchana Kangbangamdri Update Hanglai lengak ta thazaba thambana yaroi ekhoi panthung pamunna naina bachangi lore manganbi miyam gi miyut singna India gi thawin sin da chatpana ningkha tamna thabak tawba ngamdabani minai gi punsirol langthokpa ngamdabadagi ngasi thodoksin asi thoklibani hanglai gi lenga asi da thazaba thambana yaroi miyam na ekhoi gi panthung pamunna naina bachangi haina apunba Manipur kanba imaluk amkil gi president lore manganbi ne phongdokre wafam asi mahiroi luk amana sinduna pangthokiba thoram amada saruk yaduna mangna phongdokhibani thoram aduga mari leinana el nganbi na phongdokhibada Manipur bu India da namfuda tilankhibani march tawkhibana te haibasi ngasi phawbalamda masigi miyoi kayana ngangna duna lairibani India gi thawin sinda miyut singna chatpana ningkha tamna thabak amata tawba ngamdribani minai oibagi punsiro langthokpa ngamdabadagi ngasi thodoksin asi thoklibani ngalingai matamdadi hauna India na Manipur miyamgi hak kya mattuna lagli haiki mangna makha tarduna senja thumjadang ngauduna leiriba yaitung khamdongba singna Manipur gi puwari khangna thabak tawba changi corruption tawduna thabak tawrabadi Manipur na lekha taba haibasi kuiroi Manipur thugaina ba honarakpada lamdam asegi ima singna thengkhang kayada chawba thodang loduna chap chana mayokna duna lagli ima singna ngasi sumiyang gi punsi lanthum amadi ijan ngakpa ngamloidaba miyut sing pham thado haina lauduna lagli MLA minister singna miyam ga loinana chatpana fagani haiki loinana pofi thaduna kuki militant singna matik chaba khulai paidna Manipur thugaina ba honarakpada tumina yengduna laisiliba asina state asida thokliba issue asi India na sinba thawsene haina lawi hanglaiga pangkhak oiraba lenga asida ekhoi thajaduna leibana yaroi lamdam asida leiriba miyamna ekhoi gi panthung phamunna naina bachangi apunbagi wakhalonda Manipur kannaba miyamna amata oina changsin minnaba mathau tai adubu lengak palabanina lenga asina su angamba thodang logadabani haina sumangna phongdoki tharamadu sarugi aruna nupi samaj ki president thokchom ramani na phongdoki bada asok waraba matam asida ekhoi machoi tarabadi leiba asi kana laktuna kangani ekhoi amata oina Sinduna Manipur kansi Ima laibang nungsirabadi amatoina thabak tawbiyu maram asina akhoi machoi tafam thokte lengak pasingna ima singna ngangba wa taram labadi Manipur da ngasi wari basumna waram loi Manipur da tangdu leita balai handuna ingtapa purakna ba amadi tungi mirol semna ba pali belenga asina thodang lo haina sumhangna makhata na phongdokhi khatarak pab dirasidi editorial kalam nagi lakhocharake state lengang na su hana hotna bagi mathakta khara hena hotna haningi minamba wangang ba oidaba wangang ba ikai ba khangdaba aran babu achumba sarga thabak tawba miyoi furup aduna sanga gi saja chatpada ikai ba phawdabaga loinana samjin sajinba puwari sagatlaga iraga malengi miyamda laiba macha taba sijinaba furup kanglupna mitei yelomi singdalandaraga ningsingba thoktraba matamdagi leiraklaba Manipur kaudringaidagi yelomi oina leiminaraklaba mitei chingmi tammigi lamdagi makhoigi oiba tonganba territory ama semnaba honariba furup kanglup adu kanano haibadu masak takpa tarabadi narco cookie terrorist singni haibasi malemgi miyam pumna magna haujikti khangnaba horakle tha tara manga mapung pharaklaba Manipur gi lan asi kanana hobano kari maramgi meitei singi yum mai tharaga talaga makhoina namduna lammungi khaliba asi terrorist ki saja chatpa cookie jo singni haibasi ngasigi India lenga na khangna kari maramgi makhoi sing asi laksin dribano haiba wahangna pumnin ninbaga manaraba lamdam oiraba Manipur state ni asigumlaba thadara manga faraklaba state asigi irang asi khara nemthaba malabasu Kukisingna mitege khulda nongmai kapsinba drone paisilakpagi thawong chathariba asina takpadi Kukising asi matam leiba khibikta aranba tawba phattaba furup kanglumni haibada kakpa yaroidabani nakalamromda state asigi ngasigi taragani thoisuba Manipur lengakta yaruba kuki MLA nipan amadi minister ani tharga MLA tara asina su oidaba ngangduna thadara mari hena leiriba asigi maram karigino aduga makhoi tara asibu central lenga ngasi phawba kangkhattuna thambagi maram karigino haibasigi wahangna state asigi miyamna tatana hangnarabasu central lenga na pakhumpi dana ngasi phawba leiri asigumba kaya asina maram oiraga India lengakta Manipur gi yelomi furup kanglup pumna magna pen dabagi chang nongmagi helakli aduga nakal amarom dana mayum thadoktuna lanjenarakleba miyoi kayana makhoi gi hana leramba lawri yumfam da kaidongai hanjillaga leiba ngamgadawri bano khanbada pothafam khangna wakhal lainana nabadagi relief camp ta laikhidaba kaya yaukibagi mathakta hojik relief camp ta leiriba miyoi kaya mu wakhal laina narakpa kaya mu yauroknabagi maram oirakpadagi manung matam chadana masa matanda sijakhiba yaukhrabani haibasi ngasigi center lenga na khangna lokhotpam thokpa thabak lokhotpada matam changhanba manbagi thawong asimak state asigi oinadi yamna laibak thibani haina khali adubu amabu oiro India gi citizen ama oibagi phangphum thokpa rights amadi
amadi India macha amagi furup kanglu pumna mapu chap manaba miengi makhada thenglabsu thengna center laingangna thatara manga faraklaba tangdu leita draba Manipur gi hojik oribe fibam ansibu mausa gi punsida halakna ba thuba matamda honna birakna ba lamdam asigi miyamna ngainari khangna state laingangna su honna ba yaba honna biyu makha tarakpa update da laingakna security pipi dabadagi sabungko khunau gi lawpari chama hena law panba ngamdre chahi amaga thamanga sujilaklaba kanglu ani gi sathiraba lan asina soallaba khul ama oriba Imphal East District ki lamlai kendra gi yangang pokpi police station gi manung chana leiba sabungko khunau gi oina Kukisingna khulingduna leiriba chingyaga thangnaba local sing laingakna security thamduna ngak senbagi thabak paikhat pidabagi lawsing panba ngamdana leire hairi pauche asina sabungko khunau gi khunja lawmi singa unaduna wari saba matamda phongdorakibadi lamlai kendra gi MLA amadi Manipur lenga ki mari leinaba authority gi maikaidagi security mapung phana thambiduna sabungko khunau ga Kuki Khutlai tainariba chingkhong gi sarukta leiriba labuk sing law panba ngamnaba thabe pakhatkani haiki adubu lenga ki maikaidagi phongdokhi wafam asi thabak oina paikhat pidabadagi hawjik sabungko khunau ga Kuki Khutlai tainaba chingyaga naknana leiba labuk sing handak chehigi oina law panba ngamdre haiki khunja singna makha tana phongdorakpagi matung inadi hawjik law panba ngamdaduna leiriba si charawna law pari chamarom oigani hawjik phawba BSF amadi Manipur police ki oiba combined team gi kangbu amata laktuna law uba ngamnaba ngak sinbagi thabak chathabidari MLA gi maikaidagi law kumlamdaida lawmi singda security ngak senaba sinabiyu haina pau pira u haina phongdokhiba lei adubu lawmi singna matau karamna pau pigadawribano law matamni haina khangna hainaba leitena lainga ki maikaidagi security matik chana thambifam thokpani adubu thabak oina pangthok pidabadagi law pari chamarom asi law panba ngamdana tokpani hairi